Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Numbinini sathagadaba NDN PSX Cybercrime amasung anoba criminal law ohumgi matangda rajya thaki oiba conference ama ngasidagi Imphal da hokre. Solid waste management gi matangda numbinini chumna chatharakpa seminar ngasi loishilagani. Pradhan Mantri Narendra Modi na Semicon India lisingani kunmangagi marishuba adisa Nai Delhi da mathang thagi anida haudoklagani amasung Leibak Senbe Thung Nangasi National Space Day gi Thoram Pangthokli. Numinini Sathagadaba NDNPSX Cybercrime amasung anoba criminal law ohumgi matangda Rajya Thaki oiba conference ama ngasidagi Imphal gi Palace Compound da laiba City Convention Center da hokre. High Court of Manipur gi Judge Justice A. Guneshwar Saramana High Umangi pothok sing ain gi wangwada purakba driver sing phaba gi thodok sing thokli amasung court ta puthok to noel chathari driver asina thabak asigi mapung oiba chenba mioi nate mahak asi mioi kangbu magi kuthang da thabak asibu tawhanbani haibadu forest vibhag na kaidonungda kaubiroi dabani amasung mara leiba mioi odi thidok tuna dandi pigadabani forest eki makhada wail chathaduna dandi phanganba tangai phade mahak na hai. Prosecution under the Forest Act is done very casual and routine manner. Forest product is seized. Accused, that is usually driver is produced before the court. He plead guilty. Same day judgment is pronounced till the rising of the court and a 500 fine. But what happened to those product seized? Driver is only a mere agent. He may be knowing or not knowing. The kingpin is never prosecuted in Manipur. So I draw the attention of the Forest Department that in case of this measure, confiscation of timber or anything else, we should make a diet that the culprit should not escape. He should be the main accused, not the driver. Even if he can be made an accused, his role is very minor. So I think we require a relook in the prosecution under the Forest Act. Miphamasida Chief Justice K. Somasekar, Manipur Judicial Academy ki Director, Justice Golmai Gaiful Silu, Manipur High Court ki Registrar General Ozes Mutumna Singba Saruk Yare, High Court of Manipur, Manipur State Legal Services Authority amasung Manipur Judicial Academy ke puna khusamnaduna thormasi sinbane. Solid waste management gi matangda numinini sumna chatharakpa seminar ngasi loshilagani Institute of Engineers Manipur State Center na sinduna Imphal is jila gi Porombata laiba Directorate of Environment and Climate Change ki office ta pangthopa thorom asida saruk yaraduna Institute of Engineers India Manipur State Center ki chairman Loktongbam Swamikanta Singh na hai Manipur da leriba miyam hupna amotpa phata haudi sing matam chana mafam chana paishinduna akoibigi phibam luna nana thamba tangai phade mahak na hai Manipur da leriba solid waste amot akai miyam si mafam chana tasanba loisanba masage sida akoina Manipur gi mipum khuding makta akoigi seminar si pangthoga mi ama khaktagi nataba samasigi sisina punna thabak si tawra kandadi Manipur si luba nanba adugumba state ama oelakpa ngamgani aibigi pandam duda koina ngasigi seminar asi pangthokpani Ngasi nini chan bamasung Arabian numit asida solid waste management ki matangda akhang ahi kayana wa ngangle Manipur jila kharadat lagliba numit nini humni asida akhak araw galonana nong churaba yai hairi India Meteorological Department Imphal Center ki paun hai lagliba nomaijing numit phawba Tamenglong Senapati Ukhrul Kamjong Jiriba None amasung Bisnupur jila ki mafam kayada akhak araw galonana nong churaba yai pawasina hai Ukhrul amasung Kamjongi mafam kharada akhak araw galonana ngasi nong churaba yai Jiribam amasung None jila dana lagliba nomaijing numit asida akhak araw galonana nong kana churaba yai haire Press Information Bureau PIB Silong Northeastern Hills University amasung Meghaloi Planning Department punna kusam naduna ngarang Silongi Raj Bhavan da workshop ama pangthokre workshop asida tongan ba central schemes sing media law and ethics amasung artificial intelligence ki matangda wafum kaya khanake Rajyapal C.H. Bijay Shankar da central schemes sing ningthina pakhatnaba amasung Rajya gi miyam da schemes sing asigi kanaba phanghanaba su haire Rajya gi haksel amasung yaifa yumbal mantri Majel Amparin Lingdona hai Rajya sida haksel gi lamda National Health Mission amasung PMJY gi makhudang khuthangda akan mathabak paikhatuna khumang yang na changsinduna beneficiary lak manga henbada kanaba phangan kre
ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗꯁꯨ PM Kisan Scheme gi makhada ꯂꯧꯃꯤ ꯀꯌꯥꯗ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯃꯣꯏꯅꯃꯛ ꯃꯁꯤꯕꯨ ꯅꯤꯌꯣꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯦꯃꯤꯀꯣꯟ ꯏꯟꯗꯤꯌꯥ 2025ꯒꯤ ꯃꯔꯤꯁꯨꯕ ꯑꯦꯗꯤꯁꯟ ꯅꯩ ꯗꯦꯜꯂꯤꯗ ꯃꯊꯪ ꯊꯥꯒꯤ 2ꯗ ꯍꯧꯗꯣꯛꯂꯒꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯊꯧꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯡꯂꯛꯂꯤꯕ ꯃꯥꯏꯀ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ ꯁꯦꯃꯤꯀꯟꯗꯛꯇꯔꯒꯤ ꯃꯇꯥꯡꯗ ꯎꯠꯀꯅꯤ ꯅꯩ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯀ꯭ꯔꯤꯁꯅꯟꯅ ꯍꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯗ ꯖꯄꯥꯟ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, ꯁꯤꯡꯒꯥꯄꯨꯔ ꯑꯃꯁꯨꯡ ꯃꯂꯦꯁꯤꯌꯥ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ 19ꯗꯒꯤ ꯂꯥꯛꯄ ꯀꯝꯄꯅꯤ 350 ꯔꯣꯝꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯗ ꯎꯠꯀꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯖꯄꯥꯟ ꯑꯃꯁꯨꯡ ꯆꯩꯅꯥꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯆꯠꯂꯒꯅꯤ ꯊꯥ ꯑꯁꯤꯒꯤ 18 ꯑꯃꯁꯨꯡ 30ꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯖꯄꯥꯟꯗ ꯂꯩꯒꯅꯤ శ్రీ ꯃꯣꯗꯤꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ 15ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤ శ్రీ ꯃꯣꯗꯤꯒꯤ 14ꯂꯛꯁꯨꯕ ꯖꯄꯥꯟ ꯈꯣꯡꯆꯠꯅꯤ ꯖꯄꯥꯟꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯤꯒꯦꯔꯨ ꯏꯁꯤꯕꯤꯒꯥꯒ ꯄꯨꯟꯅ ꯁꯃꯤꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯂꯣꯟ ꯏꯇꯤꯛ ꯉꯥꯛꯁꯦꯜ ꯏꯅꯣꯚꯦꯁꯟ ꯁꯦꯜ-ꯊꯨꯝ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ శ్రీ ꯃꯣꯗꯤꯅ ꯊꯥ ꯑꯁꯤꯒꯤ 38 ꯑꯃꯁꯨꯡ ꯃꯊꯪ ꯊꯥꯒꯤ 1 ꯐꯥꯎꯕ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯇꯤꯌꯥꯟꯖꯤꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯤꯐꯝ ꯑꯁꯤꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒꯁꯨ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯒꯗꯧꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯊꯪ ꯊꯥꯒꯤ 18ꯗ ꯃꯤꯖꯣꯔꯥꯝꯗ ꯂꯥꯛꯇꯨꯅ ꯀꯤꯂꯣꯃꯤꯇꯔ 52.39 ꯁꯥꯡꯕ ꯕꯥꯏꯔꯥꯕꯤ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯃꯁꯨꯡ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯁꯪꯒꯥꯔꯒꯅꯤ ꯑꯥꯏꯖꯣꯜꯗ ꯉꯔꯥꯡ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯍꯥꯏ ꯑꯥꯏꯖꯣꯜ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯔꯦꯜꯒ ꯁꯝꯅꯕ 3ꯁꯨꯕ ꯔꯥꯏꯖ꯭ꯌꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯦ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁ ꯁꯔꯚꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯍꯥꯏ శ్రీ ꯃꯣꯗꯤ ꯃꯊꯪ ꯊꯥꯒꯤ 12ꯗ ꯑꯥꯏꯖꯣꯜꯗ ꯊꯨꯡꯂꯔꯒꯅꯤ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯂꯕ ꯃꯇꯨꯡ ꯁꯥꯏꯔꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯁꯥꯏꯔꯥꯡ ꯂꯥꯏꯟ ꯑꯁꯤ ꯁꯪꯒꯥꯒꯅꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯨꯄꯥ ꯀꯣꯇꯤ 9,915 ꯆꯪꯅ ꯄꯥꯏꯈꯠꯄꯅꯤ ꯀꯤꯂꯣꯃꯤꯇꯔ 52.39 ꯁꯥꯡꯕ ꯔꯦꯜ ꯂꯝꯕꯤ ꯑꯁꯤꯗ ꯇꯅꯦꯜ 94 ꯃꯔꯣꯏꯕ ꯊꯣꯡ 55 ꯑꯃꯗꯤ ꯊꯣꯡ ꯃꯆꯥ 38 ꯂꯩꯒꯅꯤ ꯇꯅꯦꯜꯁꯤꯡ ꯑꯁꯤꯒꯤ ꯑꯁꯥꯡꯕꯅ ꯄꯨꯟꯅ ꯃꯤꯇꯔ 19,158 ꯔꯣꯝꯅꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯉꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯑꯅꯤꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯟꯗ꯭ꯔꯌꯥꯟ 3ꯒꯤ ꯕꯤꯀ꯭ꯔꯝ ꯂꯦꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯒ꯭ꯌꯥꯟ ꯔꯣꯕꯔꯅ 2019ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ 2019ꯗ ꯆꯟꯗ꯭ꯔꯌꯥꯟ 3 ಮಿಷನ್ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯥꯔꯠ ꯃꯥꯂꯦꯝꯗ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯊꯨꯡꯕ ꯉꯝꯕ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤ ꯊꯥꯒꯤ ꯈꯥ ꯊꯪꯕ ꯄꯣꯂꯔ ꯔꯤꯖꯟꯗ ꯊꯨꯡꯕ ꯉꯝꯕ ꯚꯥꯔꯠꯅ ꯑꯍꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕꯅꯤ ꯚꯥꯔꯠꯅ ꯊꯨꯡꯈꯤꯕ ꯊꯥꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯁꯤꯕ ꯁꯛꯇꯤ ꯄꯣꯏꯟꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯃꯥꯏ ꯄꯥꯛꯅ ꯊꯨꯡꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯑꯥꯔꯌꯚꯠꯇ ꯇꯨ ꯒꯒꯟꯌꯥꯟ ꯑꯦꯁꯤꯌꯟ ꯔꯤꯖꯟ ꯇꯨ ꯏꯟꯐꯤꯅꯤꯇꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯕꯗꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯑꯁꯤꯅ ꯏꯌꯔꯀ꯭ꯔꯥꯐꯠ ꯏꯟꯖꯤꯟ ꯁꯥꯕ ꯑꯃꯁꯨꯡ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯏꯌꯔꯀ꯭ꯔꯥꯐꯠ ꯁꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯟꯖꯤꯟ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯀꯝꯄꯅꯤ ꯁꯦꯐ꯭ꯔꯟꯒ ꯄꯨꯟꯅ ꯄꯥꯏꯈꯠꯄꯅꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ శ్రీ ꯔꯥꯖꯅꯥꯊꯅ ꯍꯥꯏ ꯚꯥꯔꯠꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯁꯔꯀꯥꯔꯅ HALꯒ ꯂꯣꯏꯅꯅ ꯇꯦꯖꯁ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ 33 ꯁꯥꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯒ ꯃꯃꯜ ꯂꯨꯄꯥ ꯀꯣꯇꯤ 63 ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ HALꯗ ꯍꯥꯟꯅꯅ ꯏꯌꯔꯀ꯭ꯔꯥꯐꯠ 30 ꯂꯨꯄꯥ ꯀꯣꯇꯤ 94 ꯆꯪꯅ ꯁꯥꯅꯕ ꯑꯌꯥꯕꯁꯨ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ NDNPS ꯑꯦꯛ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ 3ꯒꯤ ꯃꯇꯥꯡꯗ ꯔꯥಜ್ꯌ ꯊꯥꯛꯀꯤ ꯑꯣꯏꯕ ꯀꯟꯐꯔꯦꯟꯁ ꯑꯃ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯧꯈ꯭ꯔꯦ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯁꯦꯃꯤꯅꯥꯔ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯦꯃꯤꯀꯣꯟ ꯏꯟꯗꯤꯌꯥ 2025ꯒꯤ ꯃꯔꯤꯁꯨꯕ ꯑꯦꯗꯤꯁꯟ ꯅꯩ ꯗꯦꯜꯂꯤꯗ ꯃꯊꯪ ꯊꯥꯒꯤ 2ꯗ ꯍꯧꯗꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯉꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯄꯥꯎ ꯂꯣꯏꯖꯔꯦ